Hauzik oirakliba malemgi fibam masida luang sangbam awang leikaida leiba luang sangbam Education Development Organization Ledo Club asina kwaliba mafam singda club ki member singna ngasi sodium hypochlorite kathokre Mikhal gi fall lauthokiba chayol ama farabasu kanana Assam gi chief minister oigedagi haibagi chap chaba ama lepthokpa ngamdana lakhibadu ngasi lepthoklagani hairi Chief Minister Sarbananda Sonowal amasung Finance Minister Himanta Biswa Sarmana Center gi luchingba sing tangkak ahum lakthongna unakhrei adum oinamak aroiba warepti ngasi Guwahati da pangthokpa Assam Legislative Assembly gi nauna karakpa member singi mifam amana lepkani European Council ki President Charles Michael gi maikedi barto nama lakpadagi India gi Prime Minister Narendra Modi India European leaders singi mifam da saruk yakhrei Mifam maduda maruaina India amadi Europe ki leibak singa gi marakta democracy maruaiba freedom sing lengak na chanagadaba niyom sing security COVID-19 mahausa gi khalda honglakliba sing na chingba kayada mating pangnanabagi matangda wakhanaki Ayush Ministry na puthokjaba anauba mana masingdagi semba hidak Ayush 64 amadi Kabasura Kudinir COVID-19 na maram oiduna hospital singda leidiba miyoi singda pak sana fanghalagani Ministry asidagi thadorakpa chirol amagi matungina COVID-19 dagi ngakthokpada hidak asigi Robust Multi Center Clinical tawrabagi tungda fall phangba ngamlei hidak asigi matangda Union Minister Kiran Rijijuna hidak asi sizinanaba campaign amasu hodokpa leikrei Afghanistan gi konung oiriba Kabul gi manakta sakti leiba bom ama pokhai bagi thogdokta leikhidraba miyoi masing yang khayumdoi sukrei leibak adugi manung thoram puba ministry gi maikei dagi yamdrabada ngarang site ul Suhanda High School manakta bom ahum thangna na pokhai ki maduda miyoi kya sikhibaga loinana angang yang gi mathakta asopa nankrei min auhoba school gi oja amana phongdorakpada ahan bada kar amagi manungdagi bom ama pokhai raklaba tungda nupi macha singna tamliba school adugi manakta thangna na bom ani pokhai rakhi Hauzik fawbigi oina thogdok adu kanagumba amatana tawbani haibagi claim lakpa leitri